ngasi phongkiba tongan pauche singdagi lokhachaba maruoiba pau khara sandokna pijari ahanbada Manipur gi inpui liangmai amadi jemi singna khundaba mafam singda June 2 dagi kuki sing changlakbada Athingba Thamle chaliba chahi asigi June 2 dagi jeliangrong naga furupna taba mafam maru oina inpui liangmai rongmai amadi jemi na khundaba Manipur gi tongan mafam singda kuki sing changlakbada Athingba Thamle haina Committee on Protection of Indigenous Peoples Ancestral Land COPIPL na lauthokre COPIPL gi media cell na thadorok chirol na hai April 13 da Komsaram Khulda Joint Tribal Council na People's Consultative Mifam Phamlaba matung COPIPL na phirep asi lawrakpani kuki singna April 5 da Komsaram Khulda chathakiba thong adumak yamna laibak thibani thong adu ngakpiba ngamloidaba thong amani haina PIL na lawi ngalingai matamdagi lamdam asida leminariba furup singa nungsi chanana leminanaba honaduna lagli nagagi miyoi singi phangpham thokpa hak sing khongaunaba amadi manghanbagi thabak kuki singna adumak chatharakpa maramna mafam sing asida kuki sing changbada Athingba Thambagi warep asi lawrakhibani inpui liangmai amadi jemi singna khundaba Manipur gi tongan mafam singda June 2 dagi kuki sing changlakpada thamliba Athingba asi COPIPL ga wari sanadriba phawba amadi yasinnaba ama puraktriba phawba makhatana lekhigani loinana lamdam asigi miyamna amadi stakeholders singna Yelongmi oiriba Naga singna lawrakliba phirep asi ikai khumnaba utpiyu haina chirolsina appeal torokli amaromda Joint Tribal Council gi makhada lairiba Committee on Protection of Indigenous Peoples Ancestral Land COPIPL na lauthorokibagi matung ina Rongmai Naga Council RNCM gi frontal organization abadi longaril singnasu makhoi na koliba mafam singda ngakna chatnaba khangankre COCPIL na June 2 dagi kuki sing liangrong jeliangrong naga furupna taba mafam singda changmada Athingba si ningthina pangthoknaba RNCM gi general secretary Gailun Chun Kamaina khuyekpi duna thadokpa chirol amana khangalakli Makatarakpa pauda Chin resistance na junta lanmi changlakpa ngamdanaba thorang lokhatkre Myanmar gi Chin state ki awang thangma charukta Myanmar junta gi lanmi singna changlakpa ngamdanaba Chin resistance force singna akanba section thorang lokhatkre haina agency gi pauna phongdorakli pausina makhatana hai junta lanmi na Chin state changchilaktanaba Chin resistance force singna junta lanmi gi mathakta akanba attack chathakibaga loinana junta lanmi singna Mowanpi amasung Hiyang Jing Khul Sing Fauduna Tidim Town Tamna Sangshinnaba Honarakpada Tidim Town Sipta Leiba Kale Tidim Lambida Junta Lanmi Amasung Sin Resistance ki marakta chawna khut thongnaki hairi Divisional Commander amana Lusingba Junta Lengaki Lanmi Marifu Chanipan Rom Tha Asigi Tara Nepalda Kale dagi Saigang result tamna sangshinnaba honarakpada Mowalpi gi manakta Chin Resistance singna attack chathaduna Athingba ki dagi kilometer kuntaret rom lapna leiba sagang region asi Myanmar gi yamna maru oiba mafam ama oibata natana mafam adu resistance force singna khudum chankrabadi junta lanmi gi mapangal khangson chonthabagi maru oiba machak ama oigadawri Kale People's Defense Force na sagang result tamna changsilakiba junta gi lanmi mapan phajin kibagal loinana lanmi kun romchu halankre haidi Chin National Army gi wangangloi silai hat mina Fajiliba lanmi sing adu lanphamdagi phabani haina phongdorakli makatarakpa pauda kuki zogi demand support tawrabadi anoba lengak semlakpada sogotkani haina pomilan haukipna phongdokre BJP gi MLA kharana Ajay Kumar Balaga unaduna MLA Nimfu Marina Anoba Miyamgi Lengak ama semnaba chapchana lepnabana lengak ama semnaba claim tawkiba adugi matangda da wire na loba interview amada BJP gi MLA Pongmilal Haukipna center gi mihut ama oina leiriba political crisis asi loisinba haibasi governor gi ahanba pandamni haina khalle adumakpu lengak ama semnabagi hekta ayaba pithokpagi sakdidi piramgani haiba thajade haina phongdoki loinana anoba lengak semlakpada kuki jogi demand support tawrabadi semlakadoriba lengak adudasu kuki jogi miyamna support tawgani haina phongdoki da wire na loba interview aduda kuki community gi miyoi ama oiriba BJP gi MLA Pomilal Haukipna makata na phongdokibada anoba lengak ama lagle haina khallagasu madu kuki jogi miyamgidi
oithokpa yaroi lengak ama semlagasu madu imphal da leiriba amadi changthok changchin yariba miyoi khaktagi oigani kuki jogi political demand phangdriba phawba amadi manipur da bhausa gi punsida hanjalaktriba phawba leigadoriba lengak aduga aikhoiga karigumba mari amata leinaroi adumapu anoba lengak ama lakle haina khallagasu lakleba lengak aduna kuki jogi demand asi support tawrabadi aikhoinasu support tawbaga loinana harawa phongdokani amadi kuki jogi oiba anoba union territory ama semnabagi process da leiringei marak lengak adubu sogatkani haina pomelal haukipna phongdokibani panba yabadi BJP gi MLA tarana governor Ajay Kumar Balada chirol ama pichinduna anoba lengak ama semnabagi MLA nifu marina chapchana lepli haibaga loinana lengak semnabagi anoba claim tawkiba leikhre Security na kuki jogi miyoi kaya phabagi mayokta kuki body singna sit in protest khongjang changsilakadori Haukiba sahi lisingani kulumdoigi me ahumdagi hauna state asida haujik thokleba kanglupki iranga mari lainana terrorist ki oiba thawong kaya chathabagi mayokta chenaba kuki jogi miyoi kaya security force na maru oina NIA amasung CBI na phaba punbagi thawong kaya chatharakpagi mayokta kuki women organization for human rights na sinduna tha asigi kunthra gi ayuk pung 13 dagi numit yungba matung pung ani phawba kuki jo area singda sit in protest ki khongjang changsilagani hairakli kuki women's Organization for Human Rights ki maikei dagi thadurakiba chirol amana hairibana NIA amasung CBI na yamna chumdaba thawong amada kuki jogi miyoi kaya phaba punbagi thawong asi yaningde makhoigi miyoi kaya singnei haibagi damak phaba punbagi thawong kaya chathai haina pendaba phongdoladuna thangai chengna kanglupki irang asida hingsa amasung terrorism gi thawong kaya chathaba miyoi kaya amana frida chathok chasin tawduna leiri Meitei extremist singi mathakta FIR lising kaya file tawkrabasu kanagumba amata phaba punba tawde aduga kuki jogi miyambuna maram chadana phaba punba yauna tathi tawoina tawbagi thawong kaya chathari thawong asi justice amasung democracy gi foundation da akiba pibani government armory degi nongmei lising kaya amasung nongmei maru lak kaya lut tawbagi thawdokta chenaba arambai tengol gi self style commander korongan bana maning makha tamna maning makha tamba piri mahaki mathakta NIA na case process tawbasu free oina leiri amoromda former chief minister N Biren gi audio trap ki case adusu thijinaba supreme court ta taksilagli aroibada haribana NIA amasung CBI na mara leitaba kuki jogi miyoi kaya phaba punbagi thong chathabana government gi office sing Thingjinba yauna protest asi hena pauthok chakthoknabagi maram oirakani loinana maram chadana makhoigi miyoi kaya phabagi thawngsing chatharibasi leptuna NIA CBI natraga atai agency singna makhoigi area da maning tamna chathok chasin tawba yahalloi hairi Manipur gi irang karamba matamda loisingani haibagi chapchaba matam center na piba ngamloi haina MISA na khanghalakre haina fox na phongthoragli Manipur gi irang loisinduna mohoksa gi punsida chapchana karamba matamda amadi tha kaya gi manungda natraga chayol kaya gi manungda hanjilakadage haiba center na hekta haiba ngamloi haiba ngamba nate matam kharadi adumak changani haina Ministry of Home Affairs ki maikeidagi phongdoraki haina MISA gi mihut singa unaruba saruk yakiba Federation of Civil Society Fox ki consultative member Puyam Rakesh na phongdokre Manipur gi isuga mari lainana tha asigi kuntareta Delhi da Ministry of Home Affairs ki makok thongba official singa Delhi da wari chanaraba matung ngarang Delhi gi Press Club of India da pangthokpa paugi mifam amada Fox ki consultative member Puyam Rakesh na mathaki wafam sing asi phongdokladuna ministry gi maikeidagi Manipur da national highway sing hangdokpa amadi internally displaced person sing masa gi yumda hanjin hannaba honabada matam karadi changkhigani haina su thamlaki hairi Fox ki president BM Yaima Sahana luchingba miyoi mangana saba team amana tha asigi kuntareta Ministry of Home Affairs ki official singa unaduna Manipur isugi matangda wari sanakhibane wari sanaba aduda Home Ministry gi maikeidagi North East Advisor AK Mishra na luchingba official sing saruk yakhibane Puyam Rakesh na makha taraduna Ministry gi mihut singa unaba aduda Fox ki maikeidagi athuba matamda Manipur gi highway singda free movement yahanbinaba amadi IDP singna chahi ani hena relief camp ta lairakpadagi thorakliba awaba khudongchadaba amadi senthungi phibam soksilakliba asi athuba matamda kokhannaba makoibu masa gi yumda hanjilhannaba thorang lokhatpiyu haina taksilamkhi
Makha tarakpa pauda BJP ki MLA sing amato oina punsinduna June thagi ahanba chayol phawbagi manungda popular government ama semba yabagi thajaba yamna nakna leire. Mathang thagi ahanba chayol phawbagi manungda state asida popular government ama sembagi oithokpa yamna nakna leire paukse sina phangba paugi matung inna Haujik BJP ki MLA sing amadi wakalon manaba political party singi MLA sing amato oina punsinba ngamdri Congress ki MLA manga amadi Kuki ki MLA tara yaudana haujik lairiba MLA nifu mari amukta oina punsinba ngamdri hairi paugi source asina makata na chatliba tha asigi matung BJP khaktagi MLA sing punsin naba mafam ahumda BJP gi oiba MLA singi mifam sing bangthoki ahanba mifamna Patchoi Kendra gi MLA sapam Kunjakeswar Allies kibagi yumda pangthoki anisuba mifamna Nauria pakhang lakpa Kendra gi manung channa Langthabal Phura Makongda laiba Chumthang Sanabungda aduga ahum suba mifamna Langthabal Kendra gi mafam amada pangthoki hariba mifam sing aduda BJP gi MLA kun Suna saruk yaba ngamkide masina takpadi BJP MLA sing punsinba ngamdri haiba asi mayek sengle hariban takpani adubo anoba lengak ama semgadoriba asigi luchingba oigadoriba mioi adudi speaker TH Satya Bratabu MLA singna amato oina yanare haibasu tari loinana center gi luchingba singnasu speaker Satya Bratabu chief minister gi pham asi lanthokpa yabagi thajaba yamna nakna leire hairi BJP की MLA खरना गवर्नर का उनदुना सरकार सेमनबा तकनख्रबसु सेंटर नदी PR मखा ताना थमलिंगली हाइना सोर्सिंगना फोंदोकली हौकिबा फेब्रुवारी थादा चीफ मिनिस्टर N Birenna रिजाइन तौख्रब मतुंग स्टेट असिदा प्रेसिडेंट रूल लेंगाक लेख्रब मतुंग ओइरक्लिबा फिबम असिगा मरी लेनना BJP की MLA निपान याउना पुन्ना MLA तराना ngarang Manipur की गवर्नर का उनदुना BJP ना लुचिंगबा सरकार अमा सेमबा पामबगी वाफम फोंदोकलबसु हौजिक ओइरिबा फिबम असिदा सेंट्रल लीडर सिंगी माइकेइदगी मणिपुरदा पॉपुलर गवर्नमेंट अमा लिंगबा पामद्री मखा ताना प्रेसिडेंट रूल थमलिंगली हाइना पाउगी सोर्स अमना फोंदोरगली BJP की MLA खरना कोचेन चेंदुना सरकार सेमनबो होनरिबा असिगा मरी लेनना BJP की सीनियर लीडर अमना नेशनल मीडिया दा फोंदोखिबदा मणिपुरदा मियामगे अनोबो लेंगाक अमा लिंगनबा रूलिंग की MLA सिंगना गवर्नर का उनबा लेख्रबसु हौजिक ओरिबा मणिपुर की फिबम असिदा प्रेसिडेंट रूल मतम अमदा हेक्ता लौथोकपगी वाफम लेत्री हौजिक ओरिबा मणिपुर की फिबम असिदा सेंटर अमसुंग स्टेट मेचिनरी सिंगी अहानबा थबक्ति पॉपुलर गवर्नमेंट अमा लिंगबा नते हौजिकी फिबम असिदा पॉलिटिकल की खुमांग चौक्सिन हनगदबा थबक थौरमना मणिपुर की तंगदु लेताब फिबम हंजन हनबगी थबक थौरमदा नाथैरकपा याय स्टेट असिदा हौजिक पाइखतलिबा थबक थौरम खुदिंगमक महै यानबा हौरकलबनी अमरोमदा BJP की नेशनल लीडर सिंग अमदी सेंट्रल गवर्नमेंट ना मणिपुर दा मियाम की अनोबल लेंगाक अमा हौजिकमकी ओइना लिंगबा पामद्री हौजिकी फिबम असिदा अनोबल लेंगाक अमा सेमबगी वाफम असी ओइथोकपगी वांगमदा लई हाइना मणिपुर की फिबम कुपना नैनरिबा BJP की सीनियर लीडर अमना फोंदोरकले हाइना नेशनल मीडिया की रिपोर्ट अदुना मखाताना पलकली हौखिबा नुमित निनीदगी सुखिबा नोंगना मियामगी पुंसीदा चावना अकाइबा पीरी उख्रुलदा चिंग निंखाइख्रे हौखिबा युमजा केसन नुमितगी मणिपुर सिनबा थुंगना लेप्तना चूरिबा नोंग असिना मरम ओइरगा मियामगी पुंसीदा चावना अकाइबा पीदुना लाकपगा लोइनना तंपाकी मफम कयादा इसिंग थुमजिनबा हौखिबगा लोइनना उख्रुल डिस्ट्रिक्ट की हेडक्वार्टर मनाक्ता चिंग निंखाइबगी थौदो थोख्रे The Indian Meteorological Department IMD na chayol asigi haurakpada Manipur gi mafam ayambada maru oina Chandrel Churachandpur Pherjol Kakching amadi Thobal district ta akanba nong chugani haina phongdokhibaga loinana akhak arauga loinana akanba nonglei lungsit sitkani haina su phongdokhiba laikre panba yabadi IMD gi matung inna India pumbagi oina monsoon season asi tha asigi kunmanga dagi hokre haina laukthokhibasu laikre IMD gi Imphal da leiba Meteorological Center report ki matung inna hauzik Manipur state ta churiba nong asi khwaidagi kanna chukhiba mafam asi Tengnopal district ki More town oikhi ngasi hariba More town asida chamaga ani gi changda nong chukhi aduga masigi matung Kamjong district ta 96 mm
Chandelda 76 mm aduga Ukrul district na 60.8 mm gi changda nong chuki hairi leptana churiba nong asina maram oiraga tampaki district sing phauduna cheliba turen singi imai tamna tamna wangkhalakpa haure amadi akanba nong asina maram oiraga ising ichauki phibam lakadra haibagi mipaiba miyamna poknaba haure amaromda Ukrul district ki headquarter manakta leiba sing ningkhaibagi thodok su thokre thodok aduda asok apan yaubagi paudi leitri Makatarapa atopa pauda Bangladesh border ga tainaba area singda leiriba Assam gi yellow mi singda Nongmei license pibada yakre Bangladesh ta hauzik rajniti gi tangta daba phibam ama mayok nariba asina maram oiraga Bangladesh ka tainaba jaga singda leiriba Assam gi yellow mi singda Nongmei license pi naba Chief Minister Hemanta Biswa Sharma gi cabinet na ayaba pikre hairiba khongtang asi Bangladesh ta ain kaina Muslim kaya sangsilakpa asina maram oiraga mafam aduda leiriba indigenous community sing asoi angam thoklakpa yabagi phibam lakpadagi ni hiramasi gi matangda Assam government ki spokesperson amana phongdokibada Assam government ki cabinet na laukiba warep asi border da leiriba yelomi singda akiba pirakpa amasung ngamkhai lana changsilakpa kaya amanasu akiba pibagi tawong kaya chatharakliba asidagi makhoi masa ngakthok janabagi damaktani government ki khongtang asina illegal trade kaya asi thingba ngamnanaba honabada asowa mateng oibata natana indigenous people singna makhoi masana masabu asoi angam thoklaroi haibagi thajaba leiragani hairiba warep asi yamna maru oiba amasung sensitive oiba amani Assam gi Budri Nagaun Morigon Barpote Barpeta South Salmara Mankachar amadi Galpara district sing asi mapung oina Bangladesh ki Muslim sing asina majority oi hairiba jaga sing asida leiriba indigenous people sing asi minority oibana makoida kiningai oiba phibam kaya ama mayoknari maru oina handak Bangladesh ta rajniti gi phibam ama lakpa asina maram oiraga makoida khudongthiba kaya ama mayokna halle Assam gi indigenous peoples kaya Bangladesh ki attack sing asigi victim oiri haina phongdokhi COVID laichat North East yoksilakre India pumada hauzik nongna sandorakliba COVID RN1 sub variant laichat asi North East ki Arunachal Pradesh ta miron bi nupi ama positive oikibaga loinana ahanba oina North East ta COVID naba thengnakibaga loinana India pumbagi oina COVID positive oiba masing asi ngarang phawbada cha lising ama tara sukre hairi Omicron ga manaba layong utpa anuba COVID variant sing asi medical expert singna phongdokibada miyamna chahi khudingi nanariba commercial cold flu ga layong manai hairi COVID case masing hengalakpaga loinana lenganga anuba variant sing asina miyamda chogalaktanaba amadi mipaiba pokhandanaba variant sing asigi transmission mapung phana surveillance tawri hauji phawada India da naba thengnakraba Omicron gi sub variant sing adudi LF7 LGJN1 amadi NB181 ni haina official singna phongdokli makha tarakpa aroiba pauda Gorkha khulgi luchingba sing kokhatkiba adubu Liangmei Naga Council Manipurna yaningdaba phongdokrakli Self Style Kuki Organization Sadar Hills Chief Association na irang part 1 amasung part 2 da leiba Gorkha khulgi luchingba sing kokhatkiba adubu Liangmei Naga Council Manipurna akanba mongda yaningdaba phongdorali Liangmei Naga Council Manipur ki Vice President CH Wisobona ngarang thadokiba chirol amana hai Sadar Hills Chief Association asi nakal amatagi oiba apikpa wakalonda thabak tawbani matam kuinagi mamangdagi Liangmei Naga community gi lamda laiminaraklaba Gorkha gi khunja sing mangjawnana Liangmei Naga singi mafamda khanghallamdana kokhatpa haibasi punna laiminabagi saktam adu thugainaba honabani lauri Sirol sinahai Imphal Tamai Rota Kangpokpi town dagi Tamai subdivision phawbagi lambi asi Liangmei Naga miyamgi external jurisdiction gi manung challibani maram aduna Sadar Hills Chief Association gi khanaba hobagi thawng asi matungda tawroidabani amadi nungsi chanana punna hingminabagi saktam thugainaba siloisi hairakli